मंत्रिपुरी की सिविल सेक्रेटरियट लाखलीब फेब्रुआरी फाउबद लोइसिल्लगनी ट्रैफिक राउंडेल सिंह पिक्सिननबा अथुबद थबक पाइखलगनी हाइना चीफ मिनिस्टर एन बीरेन फोंदोक्रे। लेखिरबा इन्वेस्टिगेटिव जर्नलिज्म की लंबियानबा एन के सनाजाउबगी मरफुनीथोय रक्सुबा मपोकुमुन पांगथोक्रे। वेटरन जर्नलिस्ट अकोइजम सनातोन अमदी कांगुजम मधु मंगोलदा इकाई खुमनब उठ्रे। बीजेपी लेंगाक असी सीबा ngaiduna leiraba party amani haina MPCC gi wangangloi KS Joy Kishan na hunduna ngangkhre। ख्वाइरंबन कैथेल की स्ट्रीट वेंडर सिंगना मखोई की पोट चई योनबदा लाइसेंस पाइदुना पोटफम फम्बी सिंगना पुलिस ता इंसिनदुना तनखाई हल्ले हाइना इरांग हौख्रे। अमसुंग इविक्शन तौबदगी लैफम लैतना लैरखिबा खेत्री बेंगुन ममांग चिंगी मियामदा शेख बाबू मचा ट्रस्ट ना लौ संगम अहुमगा पॉइंट तरा पाक चाउबलम खुदोल तमख्रे। मयाम खुरमजरी अदम येंगबिरिबस इंपैक्ट न्यूज नि आई पिंकी ओक्रम ना हौजे पुंजासी फाउबगी मरोइबा पाउसिंग मयाम द पिजरी। चीफ मिनिस्टर एन बीरेन ngasi मंत्रिपुरी दा सारिबा सिविल सेक्रेटरियट की फिबम येंगसिनखिबगा लोइनना मथंग चही की फेब्रुआरी लोइसिलकपदा सिविल सेक्रेटरियट साब लोइसिननबा पांदम थमली हाइना फोंदोक्रे। लोइनना ट्रैफिक राउंडेल सिंह पिक्सिननबा थबकसु मियामगीदमक्ता अथुबा मतमदा लैंगा की माइकैदगी होनरी हाइना फोंदोक्रे। सिविल सेक्रेटरियट येंगसिनबगी खोंचत अदुदा पाउमी सिंगना हंगबा वाहंगी पाउखुम पीरदुना चीफ मिनिस्टरना फोंदोरकपदा सिविल सेक्रेटरियट साबगी हौजिक तथरिबा थबक असिदा पुन्ना सिनमी चामगा यांखै रोमना थबक सूरी। मथंगी चयोल फाउबदा सिनमी चामगा यांखै अमगा हापचिंदुना थबक हेना यांगसिनना होटनिरगनी। सूरीबा थबक असी लेप्तना चथरबदी मथंग चही की फेब्रुआरी लोइसलकपदा लोइसिनबा ngamgani haina फोंदोरखी। लोइनना जनवरी मरीदा इम्फालदा थुंगलगदौरिबा प्राइम मिनिस्टर नरेंद्र मोदी ना संगाननबा अमदी उरेप उयुंग तौरमननबा तोंगान प्रोजेक्ट तरा खनगतले हाइनसु महाकना फोंदोरखी। सिविल सेक्रेटरियट की फिबम येंगसिलबा मतुंगदा चीफ मिनिस्टर ना प्राइम मिनिस्टर ना इम्फालदा लाकपदा तरामना ओकननबा हता कांगजेबुंगदा सेमगतलिबा मफम सिंगसु येंगसिनखी। खोंचत अदुदा वर्क्स मिनिस्टर TS विश्वजित लैंगा के मकोक तोंगबो ऑफिशियल सिंग अमदी बीजेपी की थौमी कयाना सरप याखी। गवर्नमेंट पैकेट प्रोजेक्ट्स खरा मरुइना ICP इंटीग्रेटेड चेक पोस्ट कोई म्यांमार गा करी गा इंडिया गा गेट छे सी या मरुइना याम थुना संगा दबा यादबा अदुगा अतै मेजर प्रोजेक्ट खरसु संगा बिरंगनी अदुगा अखोगी लैरिबा सही गवर्नमेंट सु सही अनि फरकपा अदुगा MP इलेक्शन सु लाकदौबा अदु सिगी मरी लेना कोई प्रजा सिंगा लास्ट 1.5 years दैदा तौखिबा ओइरेबा पोट मयामदुगी मणिपुर प्रजा सिंग इंटरेक्ट तौबा लाकपनी सिदैदा मयामदा इन अपील तौनिंगबसे प्राइम मिनिस्टर लाकपसिदा कोई फजना मणिपुर की प्रजा पुनमना हरावना माबु वेलकम तौसी मयाम पुनमक तमसाना लाकपिरगा माबु ग्रीटिंग तौबा मागी आना मयामदा मणिपुर की दमक पिरंगदबा बासन वारोल खरा मयाम पुना तामिनसी। लौरोक पंथा लोइरगा लौमी सिंगना लम अरेंबदा मांगहल्लगा थंबीगनु इसिंगी सोर्स थिदोकपिरगा लौमी सिंगना मना मसिंग थानना होटनसी। एग्रीकल्चर अमदी लाइन डिपार्टमेंट लौमी सिंगदा अंगंबा मतेंग पिजगे हाइना एग्रीकल्चर डिपार्टमेंट की डायरेक्टर PS राजेंद्रना अपील तौरकली। नाकल अमरोमदा चीफ मिनिस्टर ना चेयर लौदुना एग्रीकल्चर हॉर्टिकल्चर कदा माइनर इरिगेशन डिपार्टमेंट सिंगी ऑफिशियल अमदी लौमी सिंगी मिहुत याउबा रिव्यू मीटिंग अमा पांगथोकतुना स्टेट असिगी लौ सिंगुबगी पोथोक लोइनना लौमी सिंगी इनकम हेंकटनबगा मरी लेनना वाफम कया पुथोकतुना खना नैनख्रे हाइरी। ngasi एग्रीकल्चर डिपार्टमेंट की डायरेक्टर PS राजेंद्र मदी इम्फाल ईस्ट की एग्रीकल्चर डिपार्टमेंट की ऑफिशियल सिंगना चीफ मिनिस्टर नोंगथोंबम बीरेन हौदोखिबा रवि कैंपेन की सरुक अमा ओइना थोंजू केंद्र की मफम कयादा हवाई थराक अमदी हंगाम थारिबा लबुक सिंग येंगसिनखी लोइनना हौजिक लौमी सिंगना थेंगनरिबा खुदोंग चादबा सिंग हकथेंगनना उनादुना खंगदोखी। ऑफिशियल टीम अदुना लमलाई केंद्र की मनुंग चन्ना सैगांग
चालौ याउना मफम कयादा किसान संघ लोइनना रबी कैंपेन की सरुक ओइना हवाई थराक अमदी हंगाम मरुसिंग लबुक्ता हुनखी तुंगदा एग्रीकल्चर डिपार्टमेंट के डायरेक्टर पीएस राजेंद्रना पाउमी सिंह फोंदोरकपदा कदा माइनर इरिगेशन एग्रीकल्चर अमदी हॉर्टिकल्चर बु पुन्ना चटमिननबा याननबा कमिटी सेमदुना सेट असिगी इरिगेशन फिबम फगतननबा थौरांग पाइखतपा हौख्रे मसिदा नतना लौमी सिंगदा मतमगा चुनबा मओंगदा फार्म मेसिनरी चादा मरफुतरा मंगादगी चादा चामा सब्सिडियरी फाउबा फंगहनबा प्राइम मिनिस्टर कृषि संचार योजना अथुबदा थबकता ओंथोकननबा होनरी हाइना फोंदोकी मणिपुर की अखोई लौमीसिंगसिदा डबल इनकम से तंगाई फदना अखोई फंगहनबगे अदुम मोटिव खरम खरम क्रॉप से थारगा अꯩꯅ ꯍꯥꯏꯖꯈꯤꯕ ꯁꯤ ꯂꯧꯕꯨꯛꯁꯦ ꯍꯥꯡꯍꯟꯗꯅ ꯀ꯭ꯂꯁꯇꯔ ꯕꯦꯁꯤꯁꯇ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯤꯠ ꯑꯦꯔꯤꯌꯥ ꯑꯦꯔꯤꯌꯥ ꯊꯥꯔꯀꯥꯟꯗ ꯄꯣꯠꯊꯣꯛꯁꯤ ꯄꯨꯊꯣꯛꯄꯒꯤ ꯑꯗꯨꯝꯕꯒꯤ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡꯅꯤ ꯉꯔꯥꯡꯒꯤꯁꯦ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗ ꯕꯖꯦꯠꯀꯤꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯗꯨꯝ ꯈꯟꯅꯖꯩ ꯕꯖꯦꯠꯁꯤ ꯁ꯭ꯇꯦꯠꯁꯤ ꯑꯩꯈꯣꯏ ꯈꯔ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯕꯦꯛꯋꯥꯔꯗ ꯑꯣꯏꯕ ꯁ꯭ꯇꯦꯠꯅꯤꯅ ꯑꯩꯈꯣꯏ ꯑꯦꯔꯤꯌꯥꯒꯤ ꯄꯩꯁꯥꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯀꯥꯟꯗ ꯑꯩꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯏꯝ ꯕꯥꯎꯟꯅꯤ ꯑꯗꯨꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯤएमꯅ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯁꯤꯇꯤ ꯐꯥꯏꯅꯥꯟꯁ ꯀꯧꯔꯀꯥꯟꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯂꯥꯛꯏꯕ ꯄꯩꯁꯥ ꯃꯇꯝ ꯃꯇꯝꯒꯤ ꯂꯥꯛꯏꯕ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯤꯔꯛꯏꯕ ꯄꯩꯁꯥꯁꯤꯡ ꯃꯇꯝ ꯆꯥꯅ ꯔꯤꯂꯤꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯐꯔꯇꯤꯂꯥꯏꯖꯔꯁꯤ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕꯒꯤꯁꯦ ꯑꯩꯈꯣꯏ ꯈꯟꯅꯩ ꯑꯗꯣ ꯑꯩꯈꯣꯏ REꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯐꯔꯇꯤꯂꯥꯏꯖꯔꯒꯤꯁꯤ ꯑꯩꯈꯣꯏ 6 crore ꯃꯨꯛ ꯍꯥꯞꯆꯈꯔꯦ ꯃꯁꯤ ꯌꯥꯔꯤꯈꯩ ꯄꯤꯕꯤꯌꯨꯅ ꯑꯩ ꯍꯥꯏꯖꯔꯦ ꯑꯗꯨ ꯁꯤएमꯅꯁꯨ ꯃꯗꯨ ꯑꯩ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯉꯔꯥꯡ ꯃꯤꯇꯤꯡꯁꯤꯗ ꯑꯩꯈꯣꯏ ꯊꯝꯖꯈ꯭ꯔꯦ मनुंग हंजिन्ना थिजिंदुना पाउ तौबगी लमयानबा लेखिद्रबा NK सना जाउबगी मरफुनिथोय सुबा मपोक कुमोन थौरम पांगथोख्रे NK सना जाउबा मेमोरियल ऑब्जर्वेशन कमिटी न सिमदुना कोनुंग लंपाक्ता लैबा लमयानबा संगलेंदा पांगथोखिबा मपोक कुमोन थौरम अदुदा वेटरन जर्नलिस्ट कांगुजा मलगुदु मंगोल अमसुंग अकोइजम सनातोन बुइकाय खुमना बुतखी मपोक कुमोन थौरम अदुदा या स्कूल कॉन्स्टिट्यूएंसी के MLA TA सत्यव्रत सिंह वेटरन जर्नलिस्ट कांगुजा मधु मंगोल अमसुंग अकोइजम सना तोनगी ओइना इमुंग मनुंगी मियोइदा साइटेशन अममम अमसुंग सेल ओइना लुपा लिसिंग कुनमंगा सेनफम खुसिनदुना इकाय खुमनब उतखी थौरम अदु हौदोरकपदा लेखिद्रबा सना जाउबगी अयेक पमितमदा लेकतुना लमयानबा अदुबु निंगसिंखी MLA सत्यव्रतना लेखिद्रबा सना जाउबबु मरैबाक यामना निंगजबा वाखल मुन्ना खनबा ngamba अमसुंग लमदम असिदा बॉय स्कोट्सबु पुसिललकनरबा होटनबदा यामना चेंजरंबा मिसक अमनी हाइना फोंदोखी थौरम अदुदा सरुक याखिबा इम्फाल फ्री प्रेस के एडिटर प्रदीप फंजौबमना मीडिया इज फ्री व्हाट अबाउट रिस्पांसिबिलिटी हाइबा हिरमदा वांगांगलदुना फ्रीडम हाइबसी यामना लुबा पोचक अमनी लो लैरबा कांदा फ्रीडम लैगदबनी हाइबा वाफम थमकी लमदम असिदा लैरिबा तोंगान तोंगान बा मसक नाइबा मियोइसिंग लैखिद्रबागा नकनरंबा अमसुंग इमुंग मनुंगी मियोइसिंगा मपोकुमोन अदुदा सरुक याखी मतम की लैबा सरकार की ओरो मथौसिंग की ओरो असोइब कया पुथोक्तना नैनदना मियाम खंगनबा ngamba do makhani lamyan bamni asum mapamba miyang ngun thok tawnba akhoi mayam sina ngasi sarkar da oiro mayam thok tawba chin chong lu chung chung ma te yausel kanda lamyan ndan pambi na matho thabo oino on thok ti kali kai freedom mai je khoina chumna hai khoina chunna hai yam lai ala khoina freedom mai pami hai sam lai freedom is karino ai pami se hai kai se ni kita describe to yam wow por moi ada freedom is pira kan su ini ai por moi gum so si po siam khoina thok po ne freedom gi khoina actualize over si law si pa law semba ada pa law si siam to chana ba chana law si ya kai ga su law su ono i hel slay ba लेखिद्रबा ओजा प्रोफेसर नावरेम सनाजाउबगी हुमुद्रा हुमदोइसुबा बर्थ एनिवर्सरी गा मरी लेनना नावरेम सनाजाउबा पब्लिक लाइब्रेरी इनॉग्रेशन अमसुंग निपानलक सुबा ओजा सनाजाउबा मेमोरियल लेक्चर 2018 की थौरम पांगथोख्रे ओजा सनाजाउबा मेमोरियल ट्रस्ट OSMT अमसुंग नेशनल रिसर्च सेंटर NRC मणिपुर न सिंधुना मणिपुर यूनिवर्सिटी गेट की मायोक नबदा लैबा नेशनल रिसर्च सेंटर NRC की लाइब्रेरी बिल्डिंग द पांगथोखी लोइनना रोल ऑफ कम्युनिटी लाइब्रेरी पब्लिक लाइब्रेरी इन स्ट्रेंथनिंग मणिपुरी आइडेंटिटी एज प्लूरलिस्टिक सोसाइटी हाइबा टॉपिक ता मणिपुर यूनिवर्सिटी की रिटायर्ड लाइब्रेरियन डॉक्टर TS खोमदोना निपान लक सुबह ओजा सना जाउबा मेमोरियल लेक्चर पीखी
January Mari the Lakadoriba, Prime Minister Narendra Modi gi Manipur Khongchat ki mangoinana laukhatpa Jackson Thaurangi manungchan ngasi Imphal West District Police ki team na district asigi mafam singda thibu humba ki tabak chathakre ngasi ayuk pung 8 ga minute tara fauba Imphal West ki SP gi mityeng makhada additional SP operation na luchingba Imphal West commando amadi civil police ki team amana Kaisampat thiam laikai amadi Kaisampat lemazam laikai da Thibo humba ki tabak chathakre thibo humba du da mafamadu ki miyoi chamri rom verification tawkibaga loinana PLA gi bail out ama yauna miyoi tara masagi saktak che sudabadagi fagat ki hairi amasung team masina ngasi ayuk pung 9 ga minute tara dagi 9 ga minute yang kai manga fauba Pauna Bazar da laiba Hotel Jehovah amadi Hotel Santos da su thibo humba ki tabak chathaki adubu mifami pungi paudi laite Haingang Kendra gi oina lakadoriba Lok Sabha Mikhal asi gi mangoinana Congress ki luchingba P Sarat Chandra amadi Nauroibam Ratan gi workers singi apunba mifam ama famduna Mikhal asi mai paknana balambi yatba haukre nakal amarom da BJP na luchingba lengak asi siba ngaiduna leiraba Cancer na naraba party ni haina Manipur Pradesh Congress Committee spokesperson Khumak Jamjoy Kishan na phongdokre Haingang Block Congress Committee na sinduna Haingang Mayai Lekai da leiba P Sarachandra gi yumda pangthokiba Haingang Kendra gi Congress workers singi apunba mifam aduga mari lenana Khumak Jamjoy Kishan na haikibada Thangmaiban Kendra gi manung channa leiriba Tombisana Market State asigi yamna maru oiba kaithel ama oigani haina Congress na luchingba lengak na khotna zarambadu BJP na luchingba lengak asina thabak ama fauba paikhatana namsinduna thamli BJP na luchingba lengak asina state amadi center da lengak rakpa asida miyam gi freedom of speech da singnarakli BJP da yauba mioi oiragadi fana fattaba mioi oiragasu afaba mi oiri aduga makoi gi mayok ta leiba mioi buna huran ba amagum khalli haina joygishan na phongdokhi Tombisna school da Shariba market asi Manipur Prajam yang bi quality chautok chania oiba market amu oida phim ni haibase Manipur Prajam yang na khangi jisi inchi yamagi phibam BJP sarkar laga maka thabak se sugrabri bagi lambi da mentri myam gi poster chen bagi koi gi mi myam poster chen bagi thabak chen bagi ora baswe atai thabak mu tawrabasu yang thauna phana Shri Narendra Modi su lakane ye tang Marisida, Tama of Topi, Congress say Tramana Tobunga Mamdabadu, Tatra te, Akoi Takumanga Hapsens again, Tatra Kani Pugi Manunda, Akoi she is Shabalo, I hire him of Colina, I do my other way go and until the vehicle. Ngasigi mifamaduga mari lenana Nambol Kendru gi MLA amadi MPCC gi Vice President and Loken na haikibada chahi mari ga thanipan hena lengak laba matung the state asigi oiba chawkha thawrang gi oiba thapak amata paikhat pa ngamdraba Prime Minister Narendra Modi na Imphal da lakan haibasi kari oida padaba miyam da hairam gadawri bano haina wahang tawki Tarataruk suba Lok Sabha Mikhal gi mangoinana Prime Minister Narendra Modi na lebak asigi miyam da Promise taukiba Swiss Bank tagi black money kaya ama purakani haiba wafam kadai da chatre miyoi khuding makta zero balance da account hangduna lupa lakh tara manga gi senfam pigani haibadu karamba miyoi kanaba fangkraba ki haina lokena wang tauki Mifamaduga mari lenana MPCC ki member P Sarat Chandra na phongdokhibada lakadori ba Lok Sabha Mikhal amadi masigi tarakpa assembly Mikhal da BJP gi luchingba oiriba Chief Minister bu maithiba pinana ba Haingang Kendra gi Congress worker singna achetpa moong de lepli lumfu politics tawraga Chief Minister oikhiba center da Congress na luchingba lengak ama lakpada mikupta mangkhigani haiki Ngasigi mifamaduda MPCC ki President Tien Haukip Congress MLA Suraj Kumar Okram yauna Haingang Block Congress Committee ki President yauna miyoi kayana saruk yakhi Hadaki lakadurba Lok Sabha election da Narendra Modi ki si January ki tarik mari ni sideda More ki da sari bado ikoi ki matamna sarna sangane bama lauri aduga ma ki tamju tha manga ta ngara ka da kari thabak ngoba sahi mari ga thani panda tauramdraba thabak tubu sideda Modi na la ka la kari no ba muk tawgudur to aikoi ki Manipur da su adubla nga si ki BJP na luchingba don manga na pullaga leriba sarkar Manipur da July thada aikoi Manipur da BJP ki sathol leibra do Prajana soidna baki ura ani minna jo ugda bo se kuidra na
था तरे अवांग भारत बीजेपी लोइसले अदुगा खा भारती मसागी कांग्रेस न खुलिंगदन लैबा कांग्रेस नत्रसु लोकल पार्टी न खुलिंगदन लैबा जगाने मरमदुना लाकदोर लोकसभा इलेक्शन ददी हंदकि भारत अपन मगी ओइना बीजेपी की यांखै फाव कारोइद्रा हाइन पाखनराबा मतमसिदा सोइदना बीजेपी की सरकार सेंटर कायरनी सेंटर नरेंद्र मोदी लेरक्तब मतमदा मणिपुर की बीजेपी की सरकार अमदी मणिपुर की बीजेपी की सीएम सिदी अहिंग अमा बाबू यौरोय बारो हेलालकपद लोइगनी बीजेपी की लुचिंगबा कयाना थबक तौबगी महुता वोट कक फंगना होनबदा फुरुप मसेलगी मरक्ता सिंगचेप थाजिल्ली हाइना इंडियन नेशनल कांग्रेस आईएनसी दा नौना यावख्रबा हानगी बीजेपी मणिपुर प्रदेश के वाइस प्रेसिडेंट रिटायर्ड आईएएस एआर खान ना फोंदोख्रे वाफम इम्फाल ईस्ट डिस्ट्रिक्ट कांग्रेस कमिटी ने सिंधुना एआर खान मसा यावना आईएनसी दा नौना यावरक्लबा मियोय तरुक ओकपगी थौरमदा फोंदोखिबनी इम्फाल ईस्ट की कोंगबा लाइश्रम लैकाइदा लैबा कैशाम अंगौबी कम्युनिटी हॉल दा पांगथोकिबा ओकपगी थौरम अदुदा एआर खान फोंदोखिबदा मिचंग मिखाई नाइदबा मियामगी उल खंगना चावखत थौरांगी थबक तौबा ngamba पॉलिटिकल पार्टी असी इंडियन नेशनल कांग्रेस खक्तनी आईएनसी दा खक्नतना अतै पॉलिटिकल पार्टी सिंगदी हाइरिब वाखलोन असि लैते इंडिया दा पालिब नरेंद्र मोदी के लेंगाक असिदी चिंदा वहाई फैजब खक्ता ngang थबक्ति तौदबा पार्टी नि हाइखी प्रजा मयाम तोंगान बकांगुसी पुन्ना केरी तौरकद्रा मदुगी चेंज अमा लाकद्रा इन थाजरुने भारत वर्षसिबु पुलपना डेवलपमेंट की लंबी दा हाईवे दुदा क मार्च तौमिनबा यागद्रा इन खलम बदु यारक्तबा हेन्ना जाति अमगी मरक्ता सिंचेप थाजलगा बीजेपी का लीडिंग लेबा एमपी फावना एमएलए फावना पार्टी की वंगांग लोई क्या मरुमना जाति अमगी मरक्ता कांगलुप अमगी मरक्ता सिंचेप थाजलगा ओनली वोट लौना नबगी ऑब्जेक्टिव ता बेस तौरगा वाक्तो बीजेपी ना लुचिंग बलाइंगाक असी इंडिया की कॉन्स्टिट्यूशन मसक खंगदबा लेंगाक अमनी हाइन खुंद्रापम केंद्र की एमएलए टीएस लोकेशन मराल सिरकली वाफम असी इम्फाल ईस्ट की खुंद्रापम नॉर्दर्न स्टूडेंट्स क्लब की लंपाकता मियामना सिनबगी थौरमदा सरुक याब लाकबदा पाउमिसिंगना हंगबा वाहंग अमगी पाउखुमदा महाकना हाइखिबनी महाकना मखाताना हाइखिबदा बीजेपी ना हंतक किशोर चंद्र वाखेनचाना ngangliba wasing adu कांग्रेस ना इसिंदुना हाइहनबनी हाइना फोंदोखिबदु यामना ngai किशोर चानगा कांग्रेस का करिगुंबा हिरम अमतदा मरी लेनदे बीजेपी ना तौरिबा मोंग असिदी खुदोम चल्लबा मियोइदा मराल पंगपीदा पिसिनबा दुगा मानरे हंदक्ति थवंग असिना मियामदा लेंगा की मायोक्ता वा अमता nganगakpa यारोय हाइबगी चप मानरे थवंग असिना बीजेपी के लेंगाक असि कॉन्स्टिट्यूशन ना पीरिबा फ्रीडम ऑफ एक्सप्रेशन असि मसक खंगद्रे हाइबा अदु सेंगना ताकले हाइरी वांग फ्रीडम स्पीच फ्रीडम एक्सप्रेस हाइबी याद्रबदी कॉन्स्टिट्यूशन लेबी करी कान लेगे दैट मींस नरेंद्र मोदी लुचिंगबा इंडिया गवर्नमेंट की औजिक लेरिबा सरकार से कॉन्स्टिट्यूशन बु वायलेट तो हेबनी मेनली कॉन्स्टिट्यूशन वायलेट तो हेबनी कॉन्स्टिट्यूशन बु थाजे डेमोक्रेसी थाजे डिक्टेटरशिप ता मसागी तौरगा निपोंग कुते ओन के हजन बगा हुंजन बगा ngangjन बगा थकचन बगा मचमनाव खनबा चाइनन बा सी कक्तन मोय मथोसे हौजिक लेबाग असिकी मियाम की ख्वाइदगी खुदोंग थिनिंगाय ओइबा तांकक असि बीजेपी की लेंगाक्लोन असिना ओइरे हाइना कम्युनिस्ट पार्टी ऑफ इंडिया की नेशनल एग्जीक्यूटिव मेंबर डॉक्टर मोरांगथेम नरना फोंदोख्रे वाफम असिंग असि कम्युनिस्ट पार्टी ऑफ इंडिया मणिपुर स्टेट काउंसिल न सिंधुना मणिपुर की फ्रीडम फाइटर लमयान बेहिजम इराबत न लुचिंगदुना हौखिबा कुमजा लिसिंग अमगा चमापन कुंट्रा निपान की ngasi की नुमित असिदा मियाम गलोने न फमखिबा चिंगामी फम्बु निंगसिंगदुना पांगथोखिबा थौरमदा डॉक्टर नरना फोंदोखिबनी इरावत भवन दा पांगथोखिबा थौरम असिदा सरुक याखिबा हानगी मिनिस्टर डॉक्टर नरना मखा तारदुना बीजेपी हाइरिबा पार्टी असिगी आरएसएस की पॉलिटिकल आउटफिट नि आरएसएस अमदी बीजेपी की वाखलोन दी इंडिया पुंबबु हिंदू की लेबाक ओंथोकनना होटनरिबा लुपनि हाइखी
नाकल अमरोमदा मणिपुर की हौसिक ओइरिबा फिबम असिदा इराबत की वाखलोन नैनबा यामना मथौ तारे लमदम असिदा लेमिनरिबा फुरुप खुदिंगमकपु नुंगसी चानना लेमिननबा होनरंबा लुचिंगबा अमनि हाइना ngasi di furup kayagi miyamna yanarabani madugi mathakta irabatpu manipur miyamgi luching purel haina khangnaribani asigumba luching purel asigi wakhalon induna lamdam asigi politician amadi lengak chukli pairiba singna thabak tawbagi matam oire haiki ningsing thauram asida communist party of india manipur state council gi state secretary laishram sotin kumar na chingba cpi gi luchingba amadi thaumi kaya sarukyaki RSS हारिबा संस्थान असे मसिगी पॉलिटिकल आउटफिट नेब बीजेपी से बीजेपी अमसुंग RSS की मोगी लेजरिबा फिलोसॉफी दी हिंदू राष्ट्र भारत असि हिंदू की लेपा मरमदुना हिंदू तब हारिबा फिलोसॉफी मदुदी लोलमा धर्ममा जातिमा हिंदी गांगू हिंदू यू हिंदुस्तान बनाएगा हाइबा वखलोन असिदा भारत से हिंदू की लेपा अनडेमोक्रेटिक होइबा कम्युनल होइबा ना खुनबकी तरफ लेपा लाइरबकी मायोक थबक चथरबा अदुगुम मखलगी खुदोंग थिनिया होइबा गवर्नमेंट अमने North East India Development Party Naidip ki kunmathoi 21 Nauria Pakhanglakpa Constituency Level Committee ki oiba Kendra Level Leaders Meet Pangthokre Thoromasi haukibe Assembly Mikhalda Assembly Constituency asida party asigi mirep oikiba oina Malesh ki khwaidagi kwai kaithel lamdongda leiba yumda pangthokibani ngasi ki thoram aduda saruk yakiba oina Maleshna achauba political party oiriba Congress amasung BJP amana amabu hunaduna leiriba asina khunai asigi chawkhat thorangda chauna thinthaba oigani lamdam asigi lebak lehaudagi safonglakiba naidip ki political party amatan ga hunaduna leigadaba party nate manaba khunai amagi damakta angamba thakta hotnage khanna thorakhibani haina phongdokhi North East India Development Party 32 Wangkhem Assembly Constituency Committee na sinduna political ga mari lenana nongmagi oiba ningthami fam pangthokre Wangkhem SC gi manung channa Khaya ground da pangthokiba thoram aduda haukiba assembly mikhalda AC asida party asigi mirep oikiba S Nabachandra amasung naidep ki tongan bu luchingba singna phongdokhibada Englishing ani ga supna kungani thoida pangthokadoriba assembly mikhalgi matungdadi Kunai asina anoba political gi mahau ama suksoi soidana laklagani lamdam asidagi haudokhiba naidipna manaba khunai ama purakna bagidamakta angamba thakta hotnaduna lakli makhatana su hotnakhigani haina phongdokhi Ibohol Singh Kangjamna iba si ngaktani haina mingthonba amadi Dilip Mayengbamna iba nangi isai saktana kanagi bu saklugani haina mingthonba saireng lairik ani phongkhre lairik phongbagi thoram adu Imphal gi Manipur Hindi Parishad ki hall da pangthokibani thoram aduda Manipur Writers Forum gi President Lamabam Biramani su sarkyaki Yai School gi Manipur Dramatic Union MDU gi holda chatharakliba ahum suba Raj Rishi Vaigya Chandra Drama Festival ngasi loisinikre Theatre Mirror Imphal no sinduna pangthoki festival asi loisanbagi thoramda MDU gi President Akham Kher Gopalna Theatre gi lamda nauna khongdarakliba naha oiriba artist sing yokhatnana ba asigumba festival kaya pangthokpa mathau tai haina phongdokhi फेस्टिवल में तो वो तब नहीं आर्टिस्ट ना एक्टर्स ना मौके टैलेंट लो होगो कोडी खुदों चाव खाम अदना फेस्टिवल से 제절 이분이 खुदबंगना तो वो भी खुदबंग भी होती कोड लेट्री 아니고 कोई खरखरदी सब नारागा लावेदोंगा कोई 제절 फेस्टिवल कोई भी एंटी थिएटर का मणिपुर वांगदगी 제절 यूनिट पाव कोडना के फेस्टिवल पाटोकी 아니가 마시 양은 페스티벌 또 따라가지 페스티벌 그림나 또우리 영도버리나 거기 또우리가 실리가 페스티벌 하라시다 그 제자기 아티스트나 뭐그 텔레노
홍덕군의 그런 자와 나라가를 파기 MC Rajna iba electoral system a proportionate electoral system of India haiba lairik asibu Mikhal gi Kanglam Singh haina Manipuri da translate tawduna Fongdokpagi thoram asi ngasi Manipur University ki Art Sciences Department ki Senate hall da pangthokre Proportionate Representation of India Campaign for Electoral Reforms in India Manipur State Committee na sinduna pangthoki bangasi gi thoram aduda Dr. M Narana leibak asida amasung state asida ngasi faubadasu education yauna electoral system da hongdokba ngamdana chatnari asigumba fibam asida adumak chatnaduna leirabadi development yauna praja singda hiram khudingmakta khumang chausinna fibam fagatpa haibadu leiraroi haiki In every election, the system is spending money and telling a lot of lies and false promises. Then ultimately what happens? The net result is in the society there are a lot of divisions. Then vested interest. Electoral system you know, when people talk about and the present government, whatever, corruption free or many guys, it is not going to be effective because corruption ki quite a cause of the present electoral system itself. Without changing the system, talking about free corruption society, no, it's not possible. Not at all possible. It will be a lie. National Highway 137A gi Kakching Bazar gi Sekmai Turel Mathakta Sariba Thong asi lakliba chahi English nge supna tara mapan gi January thadagi semjin ba hauragani haina Kakching constituency gi MLA Y Surchandrana hairi wafam asing asi MLA Y Surchandrana thong yengsin baga mari lenena phongdokhibani mahakna makhata na haikibada matam kayagi mamangdagi state government na yengsin badana leiriba thong asi semjen binaba MLA masa yauna Kakching municipal council amadi mafam adugi miyamna anobalengak asigi works minister TH Biswajit ta haizabadagi thabak to onthoklagani hairakibani hairi loinana thong asi semjen bagi thabak thauram singdasu miyamna mateng pangbiyo haina appeal tawki sigi highway gi National Highway ki part mo oiramnina hoti sanction si India government ki lobu taba ana India government ki koi lobu ba almost yana bim da leire koi ana hoju ki wena koi minor repairing ma koi sigi side bam ga yad ba kotam se hana koi tawrni masi January 1st week se koi masi ma hongna ba ai hai gre masi engineers da hai gre or tigara so koi leire duga January 1st week koi ki Kakching major bridge ma koi repair ko orani Apokpa apokpi nauna kaina khibana hingna bagi lambi da chuhing yonduna wana punsi marel amada hingliba pikliba laishram angaubu Salai Holdings Private Limited na lemna mahi masing tambagi khodong chaba pige dauri Yoraibung mayai lekai khongnang khongdagi laishram angauna masagi chahi ohum farakpada apokpa laishram arun lekhidabaka loinana apokpisu matam khara leiramlaga yumnak sagai amada amok mayum pan khibadagi angaugi mapa pokpa mapupok laishram ibohanbi amasung mabok laishram rasibi na wana yoktuna lakhibani angaugi machin mokpa ohum pokpagi manungda angauna iton ton bani amasung mahaki mathakta mache ani leibagi manungda mache ahaldi matam kharagi mamangda mayum pantre angang asina khul adugi government school amada class 4 fauba mahai tamlaba matungda selgi awaba leibana makhata na lairik tamba ngamdana chahi ohum mari asi leirakhibani ngasi angaugi yumda salai gi board of directors ki member sing chatuna angang asigi mahai masing tambagi lambi gi mateng pijage haina imung manungi miyoi singda wafam thamki thauramadu da saruk yakiba board of directors singi laktagi Kuman Them Jonandana Chahi Kungi Manungda Manaba Kunai ama purakpa haibasi Salai gi pandam gi manung channa company asigi chairman gi pautak makhada angau bulemna mahai tamhanaba khongtang asi lokhatpani angang asibu class 4 dagi 12 fauba Sekmai jinda leiba Smart Universal Academy da lemna lairik laishu tamhanba amasung angang asina tungda police officer ama oiba pami haina mangliba manglan asibu mangfauna naba mahaki Tungi oiba awang bathaki mahai masing tamnana bahotna badasu salaina mateng panglagani haina phongdoki
salai go iba sahi kun gi pandam ama adi manaba khunai ama punna hingmina bagi punna chakhoi mina bagi praja section khudimuk pu jamana ba miyeng ama da propangam na bagi khona bagi manung channa ngasigi angang sigi yumda khoi gi board of directors mayam sing laktuna angang sigi imung manung amadi leiriba family mayam sing wari yotai sanajaba matamda angang sigi makha ta na mahi sing tamningba amadi mana kari oiningi haibudo khoi gi maikedi hangjaba matamda angang asina ai police officer bodi oiningi haibagi phongdok pepagi matungina angang sigi makha ta na magi punsigi pandam amadu phangana bagi phonaba matamda makha jatrako mahi masing lamasi salai gi maikedi magi emission gi tuition gi facility mayam sing che akhoi gi maikedi gi puthok sargani haibasigi aimung asi unaba laksabani matang spice break amalaujage break ki matungda mai ising gi awat pagi mathakta police ki barrack laitabana Churachandpur district ki Samulamanda leiba SDO loisang mathauning thina tauba ngamdaba ki pau amadi Manipur amasung malem gi tongan tongan be pau sing pudun lakjage impact news pu mi engta duna leipiyo mayamba mukana taram nokchari bulletin sigi makhataba pau miyam da pizari mai isingi awat pagi mathakta police ki barrack laitabana maram oiraga Churachandpur district ki Samu Lamlan da laiba SDO loisang mathauning thina tawbang amdri English singani ga supna taramanga gi April thada matamadu ki lengakna hongdok lamba loisang asigi complex manungda sagatliba building sing maru oina bank police barrack amadi quarter sing sizinadana mansilak pagi fibam da lairi loisang asigi laivam thokpa staff sing suna laitabata natana mensingadaba kaya laiba asina loiseng asi mapung fana mathau tawba ngamdri haina Samu Lamlan gi S sub divisional officer T Thangmilal Haukipna phongdorakli mahakna makha taraduna loiseng asigi tokhaiba electric transformer leite thaknanaba ising toti tadabana kilometer ama ani hena chattuna ising sokpa natroga ising leiduna sizinai revenue ki staff wat patanatana regular chowkidar leitabana maram oiraga khunja sing nong magi khusumal piduna mateng panghalli complex asigi manungda sagatliba Punjab National Bank ki fibam ayamba saruk loisilaklabasu khwaidagi maru oina police barrack thambidabana chalaiba ngamdri haina phongdokhi. The problem faced by the SD office is there is shortage of electricity. We did not have separate transformer, no, and then there is some shortage of revenue staff. Me and one Lambu as an attachment, he's only there. He will be retiring next year. Water supply, there is shortage of water supply also. There is no potable waters. Child rights with special focus on protection of children from sexual offences, POCSO Act 2012 and JJ Act 2015 gi matangda nongmagi oiba consultation amangasi pangthokre. Thauramadu Manipur Peace and Integrity Mapi Council amasung nongpok lengak apunba nupi lupna sinduna ningthem pukri mapal da laiba AMVHA gi conference hall da pangthokhi. Thauramadu the resource person oina saruk yakiba Child Welfare Committee Imphal West ki chairperson T.S. Rajkishore na POCSO Act 2012 na khunai asida piba impact amasung challenges ki matangda wangangki mahakna phongdokhibada chahi 19 ki makhagi nupi macha natraga nupa macha amada kanagumba miyoi amana nattaba lichat chatharabadi miyoi adu POCSO Act ki makhada akanba chairak pigadabani. Hairiba Act asi angang singidamakta yaifanana semba yamna maru oiba Act amani loinana nattaba lichap chakhibagi thodokta khanghauba amadi uhauba miyoi amana police ta pau pibagi mahutta tumina laiselebadi uhauba miyoi adusu chairak phangba yai amadi police ta pau pibada FIR register taw haiba yadrabadi police adusu Act asigi makhada chairak phangba yai haina phongdokhi. Angang la su taba nataba chaki to bokse maro phungna muthabe ya angang asi nataba kan khalaga yema bok tan medo ba du malo yam kanba faidagi kanba lo ma semba do boni yamna akan punishment phangan ga do boni angang si da child friendly or mong da case ta han ga do boni case thuna lo hen ga do boni darkar le ga di angang si case ta ring menung da ma gi pang ya ma teng se chap chana pang kan da ma se adu gumba cheki no phangdri ba mi ma ga jamana na mangje da ba mi mo oina
हेन खंगत मी अमा ओइबा ngamnabagi adugum mechanism yawa adugum lo ma semgadobani hena also it is same Khwaramban Kaithel gi akoibada street vendor family banupi singna makhoi gi pot yoliba adu license paiduna perform fambi singna lengak ta insinduna police na tankhai halli haiduna irang haukhre ngasi masing yamlaba street vendor family bi nupi singna license paiduna perform family bi singda makhoi gi luching bi sing thoraktuna wari sanasi haiduna Kaithel ohum da thomjilakhi maduna maram oiraga street vendor amadi license pairiba perform fambi singi marakta nakpak lainaki fiba maduna Imphal West ki SP yauna masing yamlaba police personnel laktuna pamdaba thodok thoktana bangak senki tungda Manipur police ki makok thongba officer sing amadi IMC ki official singa khongjang changsilibi nupi singa wari sanaki adubu waroi sildi purak pangam khide khongjang changsilibi singna impact news da phongdorakpada license pai ribi singna Manipur lenga ki mari leinaba singda insinduna street vendor family ba singna pot yonba matamda ngaihak laitana tankhai hanbadagi ngasigi khongjang asi changsinbani hiram asida Manipur lengak na akhanaba mityeng changbiduna lairaba miyamgi punsi pu kanbiu haiki Kaithen phamba humje je ima iben sin khoi footpath ta phamba ji yade haba odo moi di ina khunba ngak tani card pai ba moi gi ka ching do khoi loi pai ge moi footpath ta phamula khoi manung da sanga ka phamjara ge haba akhoi nungju nuksa da khai ba tor memam che khoi ang wai haba khamra akhoi memam changa ka phammage aduga moi na phamula oba mahut sinara je haba Nakalamaromda street vendor singna license paiduna potfam family bisingi matakta khongjang changsilakba adubu yaningdaba phongdorakli potfam family singna phongdorakpada street vendor gi khongjang asidi chief minister natraga mohut department da haigadabani haiki moidi makhada gasna ju thiba nate free da moidi pareng loina ma phul lambi safam akoina yoliba pose moina makhada loi yolabani akoi gi gasna thiba ngamdre अखोई थागी सरकार अखोई टैक्स से लुपा चाम चाम थी मोदी अदुम थीब नाते अदो मोइसु सरकार मोगी फमम मफम अमा पियो न तानबने हेन फने न खले अई मोता Khurai Chingangbam Lekaida MIDA's Horticulture and Soil Conservation Loisangi Makhada Nauna Saba Rural Market Set ama Mohut Minister T.A. Shyam Kumar ngasi sangakre Jenimska Tainana Kongpal Kongkham Lekaigi Lam Khara takthokhiba mafam aduda mahut ki makhada market set sanana basu honaragani haina mahakna phongdokre ngasi ki thoram aduda thoiba mitunglen gi warol piraduna minister na chawkhat thaurangi khongthang ama paikhalakpada politics ki akhuba mityeng changduna chawkhat khongthang thinta hannaba hotnabiganu election loikraba matung fawba aigi mi gi haiba wakhalona mang tharaga miyam gi yaifanana ba hotnariba mihut singbu miyamna lana uhanana amasung chawkhat pa khongthang makalamna paikhat pa ngamdana ba sinbagi chatnabi ama lairiba asi tokpiro haina phongdokhi प्रजा की डिमांड इसिंग थुमका ताइने एमएलए ताइने दुइने अदर मधु में आंदो मद कोन अदर मक्त प्रोग्राम दे कोन मा हफ्जर कने अन तौदे आदि ngasi मान तौरे म्याम सिगी दमसु थाकरो फोए कइनो से एमएलए की ड्यूटी से कइनो हबदा माजु सबजाबा मी ngai द भाइतार सरकार की फलत ngai द अदम सेमदमनी इसिंग फातोगदबनी तौगदबनी हम म्याम सेम तौगदम अदबो वनमक्ता कोइ द राजनीति की अखुब मेयंग द हे अखोइ थिगलक अदम सिमदी तौबिगनु हादना आई साइड के अपील तौई मदुदी भोट दे भोट मतम द भोट राजनीति तौबियो भोट मतम भोट पिबिगो अपाम पाम बद स्केल अब सेंबत सकरब म्याम ददी मदुमदी इसा इसा न खल्ला कांदो मसी ओनेबल एमएनए तौइबा लबी पाक्थोरइबा अदगी सिम संतोरब कांददी मसी भोट तो हाय मंगो पिलिम दसु भोट पिबिरुनो सिमदी तौबिगनु Thauramadu Sarukya Kiba Khurai MLA El Susindrona Matamga Chanaba Maongda Chawkhat Thaurang Paikhanana Balengak na Honarakpa Matamda Miyoi Kharana Athing Bapirakpa Sina Thabak the Thintahali Laikai Asi Mi Kungna Tabata Natana Market Set Amata Laidabana Set Asi Tangai Fadana Sabani ACSC ki Miyamna Nongju Thagi Matamda Toina Thengnariba Ising Ichaugi Awaba Sisu Koknana Bakana Honari Ichau thoktana ba matam ga chuna ba drain sana bagi lampi rage haina kongpal kongkham laikai gi miyam na phongtorok pa leire madu kadai fawba thabak oina laukhat pa ya bagi haibadu miyam ga punna khanaraga paikhat fam thok pa thabak paikhat lagani haina phongdokhi laikai de leibiri ba halaman jing mayam punna na akoi madu ba thabak thorom torok pa sinda yet pagi mohta tana biraga matam manghandana thabak singje thuna loisangga di akoi awaba mayam dagi
इसिंग चावबगी बोरसु अमगी बोरसु मयामदगी अखोई खुदोंग चाबसिंदु लोइना फंगम ngangani aduna अखोई मतम मांगहनदबा मरुओइना अखोई मरुओइना सेजे लंबी सेमबियो न तौबसदैजा मतम फने मांगमने अब मयामसे अद होजिसु दम संगबदसु मतम मांगबा अद अमुक तौगिबसना चाही मंगा चनब चाही 10 चनबगी प्लान द तौगितादी अखोई मतम मांगोय अदना मतम मांगदना अखोई खरा होनमिनसी लेकाइद लेबि Who should be our MPs haiba topic ta hayang December ki tang kuntra mathoi gi nungthil pung mari taba matamda North AOC da leiba Classic Hotel ki Royal Hall da pangthok kadoriba Mega Manuhutna 2018 gi audience ki damak sit chama khakchari sit chama si first come first serve oibana saruk yaning ba singna nganna matam chana lengbirakna ba Impact TV ki maikai dagi ningsingjari Imphal West Commando amasung Taruk Subasam Rifles ki apun bakangbu amana nupa ani afaba makhal ki assault rifle ani ga konana faraba nupa ani adudi Kangpokpi district ta leiba Saitu Khuldagi Sailengmang Haukip alias Ngamthang Chahi Kuntaruk apokpa Saingam amasung Modbung Kaithel-dagi Deepak Kumar Chahi Kunmari apokpa Bhushan Prasad ni Imphal West Commando amasung Taruk Subasam Rifles ki apun bakangbu aduna akaknaba pau ama fangbadagi ngarang numidang pung 9 makhai taba matamda Imphal More lambigi Kanchipur da leiba Standard Robert School gi manakta check tawba ki thabak chathagi check tawba aduda Silent Mang amasung Deepak na tongduna lakhiba Ecovan khamduna check tawbada M4A1 carbine assault rifle amaga magazine ama amasung M16 assault rifle ama magazine amaga funky hairi makoi bu wahang tawbada nongmai sing adu Churachandpur da Pirunaba Suresh amasung Jiten kauba misak anina pirakpani haiba khangba ngamle hairi Anauba chahi Englising anige supna tara mapan na lakpada yelhaungai dagi nungsi chana na hingminarakliba iraicha singna Kanglo Furup ki oiba wakhalon pumnamak thadoktuna thajabagi wakhalon amadi nungsinabagi anauba yening hunduna apunbagi ingna chikna hiram khudingmakta mangjil thana chaukhatpa Manipur ama oirasanu haina Lok Janshakti Party LJP na anauba Chahicha Englising aniga supna tara mapan na lakpada Manipur miyamda yaifa pausel pirakli nakal amaromda December kuntrama athoi bye bye numit amadi January ama New Year numita Sekmai Turelda picnic lakadaba lamdam asigi miyam gi mafamda Sekmai Protection Committee Awang Sekmai Development Committee amadi Awang Sekmai Advanced Women Society na chatna kanglon khara thamlakli madudi Picnic ki matam ayuki pung taruk tagi nungthil pung mga faubadagi henba yadaba picnic spot mafamda license gun natraga unauthorized gun amata pusinba yadaba amadi ka henba makhalgi nisa amata pusinba yaroi haina cherol asina makhatarakli Forest area ni haiduna lengak na eviction tawkhibadagi laifam laitana lairakhiba Khetri Bengun mamang Chingi miyamda Sheikh Babu Macha Trust na law sangam ahumga point tara pak chawbalam lemna khudol tamkhri miyamda ngasi khusan nakhiba Khetrigao AC gi Gurupat haina khangnaba lam asida Bengun eviction gi chaitheng nanglaba imung manung singna yum sabada trust ki maikai degi chada marfu gi matengsu panglagani haina trust asigi maikai degi lauthoki panbayai forest reserve area oibana chahi asigi jun anida Khetri Bengun mamang chingda khundaramba yum sing paktaknana takhai khibani Babu Khul haina mingthonba lokol miyamda khudol tambagi thoramda trust asigi trustee Sheikh Nurul Hassan na eviction tawkibana maram oiraga mayum makai leitabadagi changjafam lawduna leiriba Bengun mamang chingi khunja sing asigi awaba yenglaga khongthang asi lakhatpani khongthang asena punna yumthong hongfu manga gi oina yumthong amamamda point ahum lom pak chawba lam fanghanduna makoi gi mamingda patata handuna yum ingkhol leitabagi awabadagi kanbangam lagani Khetrigao AC gi manung chanba mafam ama hekta da eviction na maram oiraga yum kai leifam leitabagi awaba lakpada furup ki khetna bathamdana trust asina mateng pangnana ba sem saduna leiri haina makhakna phongdoki asi eviction na sogan khraba lam leizadraba singda lam yenthokpase tasengna kendra se da khunda minariba community ahummak pangan maitai amade community no hai eva community ahum
असीगे मनुंगदा कम्युनिटी अमा हेक्तो ओइबे आय नत्रगा कम्युनिटी लोइनमक ओइबे आय हाइरेबा कम्युनिटी सिंग असेना करिगुम्बा मतुंग तरपदसु सरकारना खुदोंग चादबा अमदगी तंजा अमदगी मखोइबो मयुम मकै लैबे याररो याइदुना इविक्शन तोरप तारगसु सेग बाबुमसा मेमोरियल ट्रस्ट ना चौ चौना अदमक लेप्तुना लैरी दूरदर्शन केंद्र इम्फाल की डायरेक्टर ओइरंबा रिटायर्ड IBPS सगोल सेम इंद्र कुमार दा सलाई होल्डिंग्स प्राइवेट लिमिटेड की माइकेदगी खुदोल पोतमदुन इकाई खुमनब उतख्रे ngasi thangmaiban polem lekai da leiba इंद्र कुमार की युमदा पांगथोकपा थौरमदुदा सलाई की BOD member Y Brojendrona former director asina khunai asigidamakta lawkiba thodangbo singthaba oina anouba chahi asina lakpaga mari lenana khudol pot sing asi tambani haina phongdoki Siroi Lili Global Family na Helping Hands for People Manipur ga khusam naduna tongan ba mioi ohumda mateng pangfre ahan bateng bang adu Jennings Hospital da Laikhidrabi Sekmai digi Moirang Them Bembem gi machanupi Moirang Them Thajaman bi gi mingda Imphal Post Office ki makhada Siroi Lili Global Family na National Saving Scheme da hangba fixed deposit ki saving passbook ngasi bembem gi machanupi M Thajaman bida Helping Hands for People Manipur gi advisor KS Loyana sinakre loinana makhata ba sel gi mateng aduna hauzik Jennings Hospital da lying duna leiribi piklibi nupi macha ani Henam Silky amadi Laimayum Silky da supiki Kamjong District ki Kamjong Block Ningthi Village da B Box Distribution and Honey Exhibition ama pangthokre Thauramadu Imphal East District ki Ningom Thong Kidnap Panungda Leiba Crafts Development Promoters Organization na Honey Mission Program ki makhada Ministry of Micro Small and Medium Enterprises MSME Government of India ki Khadi and Village Industries Commission sinduna pangthokpani Regular Voluntary Blood Donors Group Manipur na Jennings Hospital ga punna khusam na duna ngasi Jennings Hospital gi blood bank ta nongmagi oiba EP bagi thorama ma pangthokre ngasi gi EP bagi thorama tu ga mari lenana Regular Voluntary Blood Donors Group Manipur gi founder Nauroibam Netrajit na hai group asina lamdam asigi hausik thengnari ba e gi awaba si yengduna tha om khudingi sinduna lakpa thoram gi manung channa ngasi EP ba si sinbani makhata na su group asina sinkigani hairi ngasi gi EP ba adu da punna miyoi kuntrana saruk yakhi In Khalakliba Naha Singh Tagi Oiba, the third Haina Mingthon ba organization na ngasi Bisnupur district ki manung chana leiba children home amadi old age home sing da mateng pangkre organization asigi Thomi Singh na children home amadi old age home sing da mateng oina chana thakna na ba polam sing amadi firol gi mateng pangki baga loina na home adu da uchara kaya su thaki Manipur da ahan ba oina Loyalam Ventures Private Limited na Blackberries and Lifestyle ki firol yon ba anowa showroom ama miyam da khudol tamkre ngasi ki showroom adu Manipur ki Deputy Speaker K Robindro na chief guest oiduna Chingmairong da hangdokhibani loina na Deputy Speaker na ngasi ki showroom asi hangdokpa sina Miyam da makal kaya ki khudong chabasing fanghanba ga loina na thabak fangdriba miyoi khara su thabak fanghanba ngamlagani haiki Institution of Engineers India Manipur State Center na sinduna Power Scenario on Manipur Past, Present and Future haibe hiramda nongmagi oiba seminar amangasi takel dalaiba Government Polytechnic ki auditorium da pangthokre Thoramasi saruk yakiba Power Department ki Commissioner RK Dinesh IAS na haukiba chahi kharagi manung asida Manipur na power gi lamda khumang chawsin na fagat pangamle Kumjali singani ga supna kungani toy fawbagi manungda India pumba mai fangana na ba Prime Minister na pandam thamliba sigi mityeng makhada state asigi mai fangdriba mafam singdasu akhanaba thorang kaya laukhatuna mai fangana na bhonari haiki seminar asigi saruk ama oina Manipur da chatnariba power system gi kanaba amadi amang bagi matang da engineer kaya na paper sing lanthoki bagaloina na kupna khanani na ki
All Manipur Shop and Establishment Employees Association gi chehi gi General Body gi mifam ngasi pangthok tuna dukan fam liba singi tongan ba wafam kaya khanakre Iravat Bhavanda ngasi pangthok ki mifam aduga mari lenana All India Trade Union Congress ki Secretary L Sotin Kumar na phongdorok pada ngasi ki mifam asi maru oina hauji dukan fam liba singna thengnari ba khudong chadaba sing amadi Manipur Shop and Establishment Act 1972 mapung fana matau karamna chana hangani haibagi matangda Khanagani Haiki Maroina Zerem body meeting say the Kanagadorisi waste board na lepa adu mokoi phangom thokpa minimum wage masip phangdaba akoi dukan phamba yauri ba kaya ma hujik lei moi problem am sikse waste board ki phangom thokpa madu ki fear na bagi wa aduga akoi ki Shop and Establishment Act 1972 masi amni thina implement tawna bagi maroina koi kana gumba dukan phamba yawba amana lekhdra tunga akoi moida akoi phangom thokpa moi workman thabuk subam da lekhi da targati madui compensation pirana bagi wafa Hauzik sanabagi pau Love your body, mind and soul. Be the change. Haiba thimda numinini chupna chathagadaba 3rd Suknu Police Cup ngasi hawdokre. Ngasi amasung hayang chathagadaba 7-a-side men's football extravaganza adu Kakching District Police ki SV Victoria Yengkhom gi guidance makhada SDPO Suknu A Romendro Singh OC Suknu T Inaubi Singna Luchingba Kakching District Police Commando ga loinana Suknu Police na Suknu FC ga khusam naraga sinbani Police Cup asi pangthokpagi maru oiba pandamdi police amadi miyam ga lainariba mari hena fakatna bani haiki Aroibada bulletins ki headlines amuka hana miyamda thamjari Manipur ki Civil Secretariat lakliba February faubada loisilagani traffic roundel sing fixinana ba athuba matamda thabak paikhalagani haina Chief Minister N Birena phongdokre Laikhiraba investigative journalism gi lamyan ba NK Sanajawbagi marfuni thoirak suba mapokumun pangthokre veteran journalist akoijam sanato namadi kanguzam madhu mangolda ikai khumna utre BJP lenga kasi siba ngaiduna leraba party amani haina MPCC gi wangang loike H Joy Kishan khunduna ngangkhre Khwairaman Kaithilgi street vendor singna makhoigi pot chai yonbada license paiduna potfam fambi singna police ta insinduna tankhai halle haina irang haukre amasung eviction tawbadagi laifam laitana lairakhiba khetri bengun mamang chingi miyamda Sheikh Babu Macha Trust na law sangam ahumga point tara pak chawbalam khudol tamkre